49 Tadubi Assembly Constituency ki final electoral roll Phongkhre hangtuna leiriba mute ki form mention ba pangthokadoriba marak ki mikhal ki damak special summary revision loire ngasi lamfela leiba chief electoral officer ki auditorium da pangthokpa paw ki mifam amada joint chief electoral officer Manipur Ramananda Nomai Kapam na hai special summary revision Phongkhre ba matung Tadubi AC ki apunba voter masing lising nifunipan ga chatru ka nifunithoi oiri wasigi manung da nupa voter masing na lising kun ga mari ga chambri humbutrani aduga nupi voter masing na lising kun ga mari ga chani ga tarani thoi ni haike Ramanandana High Special Summary Revision Manungda Swift Activities Kaya ama paikhatki masidagi kanaba amana revision period manungda anoba voter chamapan marfumathoi electoral roll da chanbangam khiba sini haike makna makha taraduna apunba polling station marfumathoi leiba taduvi AC ki handak pangthokpa special summary revision da Laikidaba yung kay Phongkhre yauna tongan mamaram kaya no oiduna voter yangkai mga electoral roll dagi loktoki haina phongduke Election Commission of India pun begitu proses yang matungina terdubi hari Assembly Constituency CB final electoral vote masih electoral registration official na Phongkhre apun ba bagi voter masing masing puluh depan satu handful itu masih di manungla bagi lupa voters na simpul mereka sambil putra dengan lebih voter na simpul mereka sambil terang itu masih di manungla bagi sekitar 5 tahun bagi kategori adalah yang voters ada masih simpul sambil merismat ada electoral population ratio masih bagi 40.51% ada si improvement like the gender ratio like that masih na bagi 989 out of 1000 male voters the number of female voters is 989 aduga tadubigi polling station masing si unna si na so matwa regularly